Hi ma'am, ma'am punamapu khuramjari ma'am. Ngasisu anauba mathel ama puraga lae ngasigi mathel se mairen siga khajing siga ma'am ngasigi lunch ki oina thongjarake ado aigi mawong da kamai thongge ado ma'am su yengminasi ado yam samba mawong da ni ko aina thongdose ado ma'am mairen se kaino akhoi ada macha macha sana mairen ka habado adudo asidadi phangdabanina ko ado yamdi pamjai mairen se ko aduna pamjaruba kawbanina machadudi sida phange phangaga so khoigi inau nau bang song song ngaweba manungda adudi pamde chaningde khoigi manungda sumaina ngasang ngasang ngangba sumbaji odi chaningi mairen se ina kilo ma khakka ga pujare ado ma'am mairen se semjarage makhon se ngu ma'am chire chire lauraga yam hawdo maleba ko mairen se doidi mairen se loina semdok jarage adui matungda mu thengnarase ado maya mairen se sem lorabana khang ma thanga jare ko ai se jot ki khang ne aduga ina hangam maru ki thau do mustard oil khara hapchen jare changda duga sare ko do ahan madai kabo kabo kene se khajing je ngauje hoge adu kabo ngawra mathanga gemina se ma'am ai khajing ngauba se yare ko si pothok jarake adu matungda mu house khara mu hebe mathau tani khara lieba ko khara hijanjare ma'am do sasu yam sare house dugai na hanbada jira khara hapjare ko sok tawsalasi do tespata mu hapchalle duga morok kangba amakhak tanghai khaido ga hapchanjare ma'am ai di keno akhoi mairen thongba se siga oradi hangam maru do amuba hangam maru do adu chamas tanghai ma hapchare hing su khara hapchare aduga aina jenam nakupi khara hapchalle aduga ai phajana manam nusirakpa matamda adubo ngahak otlage adu matungda ai mairen asembado adu mu hapchanjare ko hapchanjaro matungda ngahak ngaujarage ngaujaraga mu kengmina si mathangda kari hapado ma'am ai video se yengbada nungairagadi ma'am support tawba kawbiganu like share comment su tawbiro aduga bell icon su namba kawbiganu anoba hawbanina ma'am support tawba lepiganu ai su zum tam tamna aigi chaba ngasigi nongmagi chajaba mathen khangde office ki aina piba lunch khangde ngangi school ki khangde ai dum semjarake aduna ma'am support tawba lepiganu ai su ma'am punamakta full support isu tawjarake aduna ma'am punna support tawminasi haijage aduga ma'am egi mairen se medium flame dani ko aina kuppa ga ngaure do ngauraga aina morok atekpasu tangkhai ani ahum hapchanjare aduga koina yumda dum sizina bam koi maroi mapang do morok asuba daidi machu phadigom maru jira suba aina sumana changda khara hapchare ko tuga hapaga minute ani ahum gomba ai sumaina medium flame da thambaga ngaujare matungda ai ising se ai lumbu sabani ko ai ngbe sing hapchade lumbu sabase ase haifetang hapaga kopsalaga ngahak otchage otlaba matungda aina khabaisina namaga akogi yaraba yengbase asezi hajik ko mase 50% di mulle ko ai sigi matang singa nga se hapchanjarage nga sigi nga haibadi ahoi khajing ngobase khajing hapchanjarage mai manam sisu akogi mairen sida changnabagi ko ado hapchalaba matungda ai khumjalaga minute ani ahum gumba phajana khumjalaga thamjarage adui matungda ni ko aina hajik mahi se hapchanjare ko chaka chaga da body mahi se khara yam halle aduga hoi tan gumba ga su chaba se mairen je hawbani ko nap nap lamna ngauraga dugidi sing hapchatre do ngasi di chaka chado ni na ina mahi se khara hapcharaga sohonjare aduga mayam sigi matang se ina thum su hapchanjare ko changda mai gi changduga aduga mayam egi se loisalak ko aisu sida leiba khara na thongjabani maroi mapang su ko ayumda wargadi loi phangba ko sida khara phangjabaduna sum chaningbagi maiduna thongjari ne ba ko ado mayam aigi se yam hawadabadi male manam su yam nungsire ado mahi si su aigi se yare ai gas su off tawjare ko aduga ai baulamada kothok jarage aduga ayam kengminarasi final looks to mayam mayam sidagi ina ngarang chalubada manipur gi ko shop layeba ko adugai uchina khara lejare uchina gi video su mathang apchara ke ngasi di video se yam sangrani
ꯑꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛꯁꯦ ꯁꯤꯗ ꯂꯩꯔꯦ ꯃꯥꯏꯔꯦꯟꯒ ꯈꯥꯖꯤꯡꯒ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯕꯗ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯕꯤꯔꯝꯃꯨ ꯃꯊꯪꯗꯁꯨ ꯑꯅꯧ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯄꯨꯔꯒ ꯂꯥꯛꯀꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ